ngasi ing kumja lisingani kunmari April kun sajibugi tarani thoini thangja nimita ayakna thamjagadori basi ing kumja lisingamaga chanipan marfudara mathoigi April thada Manipur ga British ka sokna khiba Khongjom lanfamda ima lebak Manipur gi damak thawai kat khiba adu ngasi phawudasu ayamba miyamnadi asengba masak khangnadribagumna leiriba maitai athauba Chinglensana gi matangdani masibu tabiriba singi mafamda Manindra Konsam ayakna ahanbada nolukchari Manipur gi puwari bu oirabusu maitai gi chatnabi lining laisol amadi chatnabi nat ki paringdabu oirabusu yumpham yaudana aranba wari sagat naraklaga lairik oina iduna natraga pauche chefongna chingbada phongnarakpadagi natraga chinthang wari singbul oina thamnaramba natraga thamnarakpadagi miyambu lanna lamjing narakhiba kaya hanadagi hona ngasi phawda adumak yaunarakli adugumba kaya adugi manungda Krista kumja lisingama chanipan marfudara mathoida Manipurna British ka sokna khiba Khongjom lanfamda thawai kat khiba maitai athauba Chinglensana gi matang dasu amani maitai athauba Chinglensana gi matang asimadi ngasidagi chahi 50 gi mamangda Manipur tampaklam gi maitai laikai khungang singda yamna pamna tattana tanaramba Khongjom parba saisakpa saisakpi singdagi Khongjom Laan.Gi thodok wari singbul toina tanakhingai matamduda miyamgi wakhalda sagat nakhiba athauba Chinglensana gi masakti mamagi khomlang manam koktriba nupa macha amagi saktam oina adumak sagat narakhi maduga chanagadaba mongda Manipur puwari ga mari leinaba iramba mari leinana iramba ariba lairik Bijay Panchali amasung Manipur itihas haiba lairik ani maktasu maitai athauba Chinglensana bu Khongjom Laan.Gi matam aduda supnagi chahi 12-13 gi nauriba nupa macha ama oina ulamli hairiba sing asitasu nattana hojik Manipur da horakliba mirol singbu Manipur amasung maitai gi asengba puwari nat ki paringna chingba singi achumba masak takpiduna khangannabagi lamda khwaidagi maru oiba thaudang yabiduna school gi tamna lairik sing phongbiriba amadi All India Radio gi khutang dasu makhal makha thoram sandokpiduna hotnabiriba State Council of Educational Research and Training ACERT harga khangnariba ekoi loisang asimangnasu maitai athauba Chinglensana bu angang oiriba nupa macha amoina horakliba angang singda amadi loinana miyamda Manipur gi miyamda lan lamjing duna khangananaba ngasi maksu adumak hotnari maitai athauba Chinglensana gi asengba wari wakhongda laksadringai gi mangoinana 1998 ki August September aduaida ayhak isamukna thengnajakhiba wafam amakhak mangjaunana khwaigi mafamda panjahoge ayhakna thagi oina phongjaramba sanathong haiba chefong adu haujarakibadu 1994 gi May thadagini madu hek haurakhigai dagina Manipur amasung maitai gi maramda maitai macha ama oina khangpham thoi khanjaba kaya gi charakpa maram amasung masak khangjaningna khangjanaba honajarkhibagi paringda 1891 gi Khongjom Laan da masagi chahi 12-13 khaktangi nupa macha amana magi guru Pauna Brajabasi gi matung induna mathona leina Khutkallaba British Lanmi single Lanba nakhi haibadu ayhaki oinadi ikok asida okhakna changu yakhidaba wafam ama oikhi alumna leirakhingai marak 1998 ki August September aduwaida nongma ahlaman oja guru karakana no oikhibano chapchana ningsingba ngamjadre laioi bikhraba oja Shri Yalangbam Nilakanta Rajkumar Jhalajit ki mathakta oja Mutua Bahadur Professor Nomaithem Tombina chingba oja guru sing yaukhibra haina di khalli chapchana ningsing jadre makoi kharadagi wari gi karigumba wari kharagi matungina arambam ibungo tomcha haiba 2030 gi paring da anganba paring da Kolkata University gi metric parikha da punamaki makok oikhiba maitai nupa amagi wari taki wari gi maram aduda Arambam ibungo tomcha hairiba asi
Khongjom Laan da mathwai katkiba Chinglensana gi machanupi na pokpa masu nupani haibasu taki hairiba wafam aduna maram oiraga aihak maitai athouba Chinglensana gi maramda asengba ama khangjan ningman khibadagi koichen chenjaki aihakna tha khuding phongjaramba sanathong chephonggi oinadi hek haujarki ngaidagi hauna sahitagi oiba wari macha sairengumba natanadi kanagumba amana iraga pirakpa wareng makhal amata akhoi haptuna phongjaramde matamduda sakhang maikhang nazarabata natana aihakpu luna chana tawiraba oja guru singa khanajaraga karamba thada karamba wareng makhal sing hapkani aduga adugumba wareng sing adu karamba ahal oirabasu naha oirabasu karamba mioida ibiraknaba haijarugani haiba singdu first preference second preference third preference haina khaidoktuna thammaga haijaruraga ibirakpa singdu haptuna phongjakhiba ngaktani adugumna Khongjom Laan gi Chinglensana gi matang adusu Manipur gi karamba akhang ai oja guru kanada haijaruraga ihallagadi Chinglensana gi chapchaba wari wakhong khangba ngamgani haibadu aihak matamduda loina jakhiba ojasi khuraidagi hujikti laioi khraba ojasi arambam nipa macha elangbam nilakanta Rajkumar Jhalajit Professor Nongmaisem Tombi Mutua Bahadur ai gi ikhura Dr. Konsam Manikchan Singhana chingba kayaga kupna khanaraba matungda lemnakhiba wafamdi maitai athouba Chinglensana gi chapchaba asengba wari wakhong khangnabagidamakti Imphal gi Sagombal Naurem thongda leiba Naurebam Indramadida sinaraga thokani haibasini matam maduda aihak oja ibungo Naurebam Indramadiga sakhangna jakkhidri aduna oja asigi mayumda aihakpu oja Sri Professor Nongmaithem Tombi Singhana pubiduna nongma ayuk ama chatminnaduna akhoi sakhangna bihanki oja Naurebam Indramani matam adudadi Manipur State Archives ta thabak tawirami matam adudasu mahak maitai ariba puya sing nainabiba pandit ama oina miyamna thoidokna sakhangna biraba mioi ama oibiramle haujikti oja Naurebam Indramani lemjaningai oiraba mana mathum kayaga loinana leibangna ikai khumnana sakhangnaraba pandit ama oina leibiri aihakna haijaruba aduda oja Naurebam Indramani na haraungna yabiduna thamari manga changna hotnabiraga khoi ibirakhiba Khongjom Laan amasung Chinglensana haiba wareng ama sanathong akhoi sanathong chephong April thagi 1999 gi April thada phongba sanathongda phongjaki haiba wareng aduna maitai athouba Chinglensana gi chapchaba asengba masak khangba ngaman pikhi ngasi ayakna Khongjom Laan gi maitai athouba Chinglensana gi asengba masak maru oina ngasi gi mirol naharol singa khangminnajanabagi pandamda khwai gi mafamda thamjariba asimak oja Sri Naurebam Indramani na ibiduna ayhaki sanathong chephongda phongkhiba wareng aduda yumpham oiraga thamjaribani Chinglensana Maidingu Labena Chandra haibadi maitai ningthau oina ingkumja lising amaga chatret marfudara nipan 1798 tagina 1800 phawwa akhoi pan khiba maitai ningthau Labena Chandra gi samtharakpa masu suthangni Maidingu Labena Chandra na larik engbam chanu Jagyasreni panaduna sana singhajit poi sana singhajit na ngangbam chanu nitambini panaduna posasana poi posasana na kalabati amasung thangong kobi ani panaraga Chinglensana poi tawutabu akhoi gi posasana na kalabati amasung thangong kobi ani panaraga Chinglensana poi hairuba seisda nupi ani akhoi gi Thangonga Kalabati ga nupi ani sigi manungda karambana chapchana karambagi garbhadagi akhoi siyom nungdagi Chinglensana pokpado haibadumadi chapchana ngambagi likul phangdri matung Chinglensana na moirangthem ningol Jhulankhombi panaraga sana jawa amasung phairasana ko macha aniga wangol leima maipak sana amadi tharosana kobi macha nupi ahum pulami Chinglensana Khongjom Laan changba matamda masagi chahi nifurom sukhre mahaki iton tonbi macha nupi tharosana na
ꯃꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯊꯥ 5ꯔꯣꯝ ꯁꯨꯔꯕ ꯃꯇꯝꯗ ꯆꯪꯈꯤꯕ ꯈꯣꯡꯖꯣꯝ ꯂꯥꯟꯅꯤ꯫ ꯆꯤꯡꯂꯦꯟꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯔꯣꯁꯅꯥꯅ ꯄꯣꯛꯄ ꯑꯔꯥꯝꯕꯝ ꯏꯕꯨꯡꯉꯣꯆꯣꯝꯆꯥ ꯈ꯭ꯔꯤꯁꯇꯥꯞꯇ 1999 ꯍꯧꯒꯠꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯒꯤ ꯆꯍꯤ 96 63 ꯁꯨꯗꯨꯅ ꯁꯒꯣꯜꯕꯜ ꯃꯟꯇ꯭ꯔꯤ ꯃꯌꯨꯝ ꯂꯩꯀꯥꯏꯗ ꯍꯤꯡꯕꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯐꯕꯗ ꯃꯃꯤꯡ ꯆꯠꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯝꯃꯤ꯫ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ADCꯁꯨ ꯑꯣꯏꯕꯤꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯥꯟꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯏꯂꯦꯛꯁꯟꯗ ꯀꯥꯗꯨꯅ MLAꯁꯨ ꯑꯣꯏꯕꯤꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯁꯨꯊꯥꯡꯁꯤꯡ ꯍꯧꯖꯤꯛꯁꯨ ꯁꯒꯣꯜꯕꯜ ꯃꯣꯏꯔꯥꯡꯃꯌꯨꯝ ꯂꯩꯀꯥꯏꯗ ꯂꯩꯔꯤ꯫ ꯈꯣꯡꯖꯣꯝ ꯂꯥꯟ ꯆꯪꯗ꯭ꯔꯤꯉꯩꯗ ꯆꯤꯡꯂꯦꯟꯁꯅꯥ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯔꯝꯕꯜ ꯅꯨꯄꯤ ꯀꯩꯊꯦꯜ 3 ꯍꯥꯏꯕꯗꯤ ꯐꯋꯣꯏꯕꯤ ꯏꯃꯥ ꯀꯩꯊꯦꯜ ꯂꯩꯅ ꯍꯧꯖꯤꯛ ꯊꯥꯔꯤꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯂꯝꯕꯤ ꯍꯦꯛ ꯋꯥꯡꯃ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕ ꯇꯦꯝꯄꯔꯔꯤ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯋꯥꯡꯈꯩꯔꯥꯛꯄ ꯏꯪꯈꯣꯜ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ꯫ 1891ꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯍꯦꯛ ꯂꯧꯁꯤꯟꯈꯤꯕꯒ ꯍꯥꯏꯔꯤꯕ ꯋꯥꯡꯈꯩꯔꯥꯛꯄ ꯏꯪꯈꯣꯜ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯌꯦꯡꯁꯪ ꯑꯣꯏꯅ ꯑꯄꯤꯛꯄ ꯗꯤꯁꯄꯦꯟꯁꯔꯤ ꯑꯃ ꯂꯤꯡꯂꯝꯃꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯗꯤꯁꯄꯦꯟꯁꯔꯤ ꯑꯣꯏꯅ ꯂꯤꯡꯂꯛꯈꯤꯕ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨ 1972ꯗ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯕꯒ ꯂꯝꯐꯦꯜꯄꯥꯠꯇ ꯔꯤꯖꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ RMC ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ RIMS ꯍꯥꯏꯅ ꯈꯪꯅꯔꯕ ꯂꯤꯡꯂꯛꯈꯤꯕꯗꯒꯤ ꯏꯝꯐꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯗꯨꯅ 2005ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯅ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯁꯤꯗꯣꯛꯈ꯭ꯔꯒ ꯉꯁꯤꯒꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯁꯦꯠ ꯁꯥꯗꯨꯅ ꯉꯁꯤꯒꯤ ꯀꯩꯊꯦꯜ ꯑꯁꯤ 2005ꯀꯤ ꯃꯥꯔꯆ 19ꯗꯒꯤ ꯀꯥꯔꯛꯄ 23 ꯃꯥꯔꯆꯇꯒꯤ ꯀꯥꯔꯛꯄ ꯍꯧꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯋꯥꯡꯈꯩꯔꯥꯛꯄꯝ ꯏꯪꯈꯣꯜꯗ ꯂꯩꯔꯝꯕ ꯆꯤꯡꯂꯦꯟꯁꯅꯥ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯐꯨꯡꯒꯥꯅꯥꯏ ꯁꯪꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯐꯨꯡꯒꯥꯅꯥꯏ ꯍꯥꯏꯕꯁꯤ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯆꯥꯌꯥꯝ ꯄꯣꯛꯄ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯍꯨꯝꯗꯤ ꯅꯤꯡꯊꯧꯒꯤ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯆꯠꯅꯕꯤ ꯂꯩꯔꯝꯕꯗ ꯃꯆꯥꯅꯤꯄꯥ ꯑꯍꯜꯅ ꯁꯥ ꯂꯥꯟ ꯆꯠꯄꯒꯤ ꯊꯕꯛ ꯇꯧꯅꯍꯜꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯃꯆꯥꯅꯤꯄꯥꯅ ꯂꯥꯂꯨꯞ ꯀꯥꯗꯨꯅ ꯂꯥꯂꯨꯞꯀꯤ ꯊꯕꯛ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯝꯕꯤ ꯁꯦꯝꯕꯕꯨ ꯑꯣꯏꯔꯁꯨ ꯌꯨꯝ ꯀꯩ ꯁꯥꯕꯕꯨ ꯑꯣꯏꯔꯁꯨ ꯄꯨꯈ꯭ꯔꯤ ꯇꯧꯕꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯅ ꯐꯨꯡꯒꯥꯅꯥꯏ ꯂꯣꯏꯁꯪꯗ ꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯏ ꯍꯥꯏꯁꯦ ꯃꯤꯅꯥꯏ ꯍꯥꯏꯕꯅꯤ꯫ ꯐꯨꯡꯒꯥꯅꯥꯏꯒꯤ ꯅꯥꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯑꯎꯟꯅꯥꯏ ꯑꯣꯏꯅ ꯎꯅꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕ ꯑꯃꯗꯤ ꯁꯦꯕꯥ ꯂꯪꯕꯥꯅꯆꯤꯡꯕ ꯇꯧꯅꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯉꯝ ꯃꯊꯧ ꯐꯝꯅꯥꯏꯕꯁꯤꯡꯗ ꯃꯅꯥ ꯑꯣꯏꯅꯁꯨ ꯄꯤꯔꯝꯃꯤ꯫ ꯐꯨꯡꯒꯥꯅꯥꯏꯒꯤ ꯅꯥꯏꯁꯤꯡꯗꯨ ꯑꯉꯝ ꯃꯊꯧꯁꯤꯗ ꯅꯪꯒꯤ ꯅꯅꯥꯏ ꯑꯣꯏꯖꯔꯣ ꯀꯥꯏꯅ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯐꯨꯡꯒꯥꯅꯥꯏꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯗ ꯃꯨꯊꯠꯈꯤ꯫ ꯆꯤꯡꯂꯦꯟꯁꯅꯥ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯑꯆꯥꯟꯕ ꯁꯦꯕꯣꯛꯅꯤ꯫ ꯃꯍꯥꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯝꯗ ꯅꯔꯁꯪꯒꯤ ꯃꯍꯥꯔꯥꯖꯒꯤ ꯃꯆꯥ ꯁꯅꯥ ꯕꯣꯔꯥ ꯆꯥꯎꯕꯅ ꯃꯍꯥꯔꯥꯖꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯨꯕꯒꯤ ꯍꯥꯛꯇꯛꯇ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯁꯨ ꯌꯥꯎꯔꯨꯕꯗꯒꯤ ꯖꯦꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟ ꯂꯥꯛꯄꯗꯒꯤ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔꯅ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯕు ꯃꯌꯨꯝꯗꯒꯤ ꯀꯧꯈꯠꯂꯒ ꯂꯥꯟ ꯆꯪꯅꯕ ꯍꯥꯏꯖꯈꯤꯕꯗ ꯌꯥꯕꯗꯒꯤ ꯄꯥꯎꯅꯥꯗ ꯃꯦꯖꯔ ꯐꯝ ꯊꯤꯟꯗꯣꯛꯈꯤ꯫ ꯆꯤꯡꯂꯦꯟꯁꯅꯥꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯄꯥꯎꯅꯥꯅ ꯂꯥꯟ ꯆꯪꯒꯅꯤ ꯇꯥꯕꯗꯒꯤ ꯒꯨꯔꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯟ ꯆꯪꯈꯤ꯫ ꯄꯥꯎꯅꯥ ꯃꯦꯖꯣꯔ ꯑꯃꯁꯨꯡ ꯆꯣꯡꯊꯥ ꯃꯦꯖꯔ ꯑꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯩꯇꯩ ꯂꯥꯟꯃꯤ ꯆꯝꯃ꯭ꯔꯤꯒ ꯂꯣꯏꯅꯅ ꯂꯥꯟ ꯆꯪꯈꯤꯗꯨꯅ ꯊꯧꯕꯥꯜ ꯌꯧꯕ ꯃꯇꯝꯗ ꯁꯅꯥ ꯋꯥꯡꯈꯩꯔꯥꯛꯄꯒ ꯊꯦꯡꯅꯗꯨꯅ ꯂꯥꯟꯊꯣꯡ ꯁꯤꯟꯅꯔꯒ ꯄꯂꯦꯜ ꯇꯝꯅ ꯂꯥꯟ ꯆꯪꯒꯦ ꯍꯥꯏꯅꯗꯨꯅ ꯆꯪꯈꯤꯕꯗ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯅ ꯂꯥꯡꯉꯊꯦꯟꯗ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯦꯕ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯃꯩꯇꯩꯒꯤꯁꯨ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯒ ꯂꯥꯟ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯒ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤꯅ ꯆꯤꯡꯗꯣꯟꯗꯒꯤ ꯕꯝꯗꯤꯌꯥꯔ 3ꯂꯛ ꯀꯥꯞꯊꯔꯛꯈꯤꯕꯗ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯌꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯤꯁꯨꯕ ꯀꯥꯞꯂꯛꯈꯤꯕꯗꯗꯤ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯃꯌꯥꯏꯗ ꯇꯥꯗꯨꯅ ꯃꯩꯇꯩ ꯂꯥꯟꯃꯤ ꯀꯌꯥ ꯁꯣꯛꯄ ꯁꯤꯕ ꯌꯥꯎꯈꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯎꯅꯥ ꯃꯦꯖꯣꯔꯅ ꯊꯧꯕꯥꯜꯗ ꯂꯩꯍꯧꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯡꯈꯩꯔꯥꯛꯄ
amadi yenkhoiba major da to piraknaba amadi lanmi khomjillaknaba mi thaduna pau piki adubu top su pirakhide lanmi su tharakhide adum namak pauna na mayai mamai leiba tawdana magi lanmi single loinana British singi mayok yakhi lanpham maduda maitai gi lanmi ayamba tumna sikhi pauna major Chinglensana Khumong major Phaija Jamandar Loitongba Jamandar Hairang Khongjana chingba maitai athauba kaya mama leibak Manipur gi damak shahid oiki Songtha major yaungna maitai lanmi chamarom amana asok apan nangna hingki Songtha miya major di sokna thawal da lehoba machai bungo wangkhairakpa amadi yenkhoiba major na luchingba maitai tengol tamna halakpada maitai lanmi sing adudi hanana mafam adu thadoktuna konung tamna chenkhibana leiramdrabada yeknaba British ki makutta taki Khongjom landa maitai na British ki makutta hek maithibadagi amuk hanna British ka mayok naduna lantheng-naba ngambagi asa udraduna Kulachandra Maharaj na mahaki angam athau singal loinana konung thadoktuna khagi leibak ki damak sasat yaunaba chenki adubu makhoibu lamjing bigani haibagi damak mangjaunana sel lauthokhraba miwoina launam birambadagi halaktuna British ki makutta taki loinana 1891 gi April 13 British na Manipur gi konung kangla lauki Chinglensana na Khongjom lanphamda marai paki damak mathwai kathokhraba matungda mahaki loinabi moirang mayum ningol Jhulankhombi macha singbu yok thakpada mateng oinaba khulak iraki maitai nupi singi marakta khwaidegi ihan hanna jagoi raski poloi subugi poloi sabagi thabak tawba hodokhi hanadi jagoi ras asi konung manung data sanarambadagi Maharaj Gambir Singha amasung Narsinga gi haktaktagi khulak iraktasu micham miyam singna sanaba hodok rakhi madugi damak konungdagi poloi wainarami maduda phangba phangdabagi khudong sadaba mayam ama mayok narami madu kokhanabagi damak Jhulankhombi na khulak irakta poloi suba hodokhibani poloi subagi thabak adu mahakna hana Chinglensana gi mayum district hospital leramba mafam haibadi ngasigi temporary market set asida panglambadagi British na hospital gi damak takthorakhraba matungda mapam lamdam sagolban moyang mayum lekai da makha chathrami asigumba Khongjom landa maraibak Manipur gi damak mathwai kathokhiba maitai athauba Chinglensana gi asengba wari wakhong leina Khongjom parabagi isaina amadi Bijay Panchali amasung Manipur itihas kawal lairikna amadi ngasi mak akhoi NCERT na Manipur gi NCERT na akhoi gi athauba Chinglensana bo akhoi da seran naba mawong da ohannaba honariba laibak thibani makhoina athauba Chinglensana gi loinabi Jhulankhombi makpu athauba makki apokpi oina sagatlaga Chinglensana na lan changlamdaida makhut paidana pauna brajabasi gi makhutta sinanduna ataba singbu nungsiba pokhannaba honaramba kaya adudi puwari gi asengba amasung asawa masak asengba masak achumba masak amabu leiron chansinduna thamlambagum thohalamba asidi akhoigi tasengna tawheidaba thabakni masi akhoigi matung manau tawbidanaba hauji akhoigi hana idan leramba Bijay Panchali akhoi semdokpa yararoi akhoi lariksi lale na mai thaba natana upai leraroi agi Manipur itihas kauriba larik asisu mai thaba natana semdo uba yararoi ado Khongjom parvadi hauji kaya akhoi hana gumna tanadre Khongjom parvadadi nauna tholaiba akhoi naharol saisakpi singda akhoi masi lali masi sumna sakpa yade haina akhoi takpi chumbiba da akhoi semdokpa yagane na khali aduga Manipur da hauji ngasi April gi tang kun gi ayuk ta All India Radio Imphal da sandokhiba akhoi gi kari akhoi NCERT gi program amada su Chinglensana ji ngasai gi angang macha mamana akhoi gi pauna da sinaba dumaina tawgi masi matung munau akhang ai singna NCERT da leibiriba Manipur gi itihas khangbire na leibiriba agi Manipur gi maramda
ꯈꯪꯕꯤꯔꯦ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ NCERT-ꯒꯤꯗ ꯑꯉꯥꯡꯁꯤꯡ ꯇꯝꯅꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅ ꯂꯥꯏꯔꯤꯛꯅꯆꯤꯡꯕ ꯁꯦꯝꯕꯤꯔꯤꯕꯁꯤꯡꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯄꯤꯌꯨ ꯈꯪꯗꯕ ꯇꯥꯔꯒꯗꯤ NCERT-ꯒꯨꯝꯕ ꯑꯉꯥꯡꯅ ꯇꯝꯅꯅꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯂꯦꯡꯕꯗ ꯌꯥꯎꯕꯤꯒꯅꯨ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯃꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯆꯤꯡꯂꯦꯟꯁꯅꯥꯒꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯉꯁꯤꯃꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12 ꯑꯁꯤꯕꯨ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯂꯦꯞꯄꯤ ꯑꯗꯣ ꯃꯁꯤ ꯂꯦꯞꯄꯤꯕꯁꯤ ꯂꯥꯜꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ 25ꯗ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛꯁꯦ ꯑꯗꯨꯝ ꯂꯥꯛꯇꯅ ꯂꯥꯛꯏ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯈꯪꯅꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯕ ꯇꯥꯛꯄꯤꯕꯁꯤꯡꯗꯨ ꯄꯥꯖꯔꯒ ꯅꯩꯅꯖꯔꯒ ꯑꯩꯈꯣꯏ ꯈꯪꯅꯖꯅꯕ ꯈꯪꯖꯅꯕ ꯍꯣꯠꯅꯖꯕ ꯑꯩꯈꯣꯏꯒꯨꯝꯕ ꯑꯃꯗꯗꯤ ꯃꯁꯤ ꯆꯔꯥꯡꯅꯕ ꯑꯃ ꯊꯣꯛꯏ ꯆꯔꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯅꯅꯕ ꯑꯩꯍꯥꯛꯅ ꯐꯪꯖꯕ ꯂꯥꯏꯔꯤꯛꯇ ꯐꯪꯖꯕ ꯑꯗꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯃꯊꯪꯒꯤ 에피소드ꯇ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤ ꯍꯥꯏꯖꯔꯒ ꯑꯩꯍꯥꯛꯀꯤ ꯉꯁꯤ ꯆꯤꯡꯂꯦꯟꯁꯅꯥꯒꯤ ꯃꯔꯝꯗ ꯊꯝꯖꯕ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯩꯍꯥꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯆꯠꯅꯕꯤ ꯅꯥꯠꯀꯤ ꯄꯔꯤꯡ ꯑꯃꯗꯤ ꯀꯣꯔꯤꯗꯣꯔꯅ ꯆꯤꯡꯕꯒꯤ ꯃꯔꯝꯗ ꯃꯔꯨꯑꯣꯏꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒ ꯄꯨꯟꯅ ꯆꯥꯎꯔꯥꯛꯄ ꯃꯑꯣꯡꯗ ꯈꯪꯅꯃꯤꯟꯅꯖꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯥꯡꯗꯣꯛꯆꯔꯤꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯏꯆꯝ ꯆꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯃꯑꯣꯡꯗ ꯍꯥꯡꯗꯣꯛꯆꯔꯤꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯅ ꯊꯥꯖꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯕꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯤꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯗꯨꯅ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯆꯝ ꯑꯩꯍꯥꯛꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ